mayam punum kutaram nokseri ngasigi video asti mayam da nungai mu pause lama pijaban aigi nungsiraba marup amusu oiriba moirang them bisorji alias ango mahaki nauna hangdok chariba fashion gi dukan su mayam da khangan jabani mamingna Laija fashion haina mingthon jari aduga laifam oiribasina Wangjing bazar dani makal khudimaki fashion gi oiba firol kongrau furit sing amadi fajarba design gi khongup sandal sing khudong saba mamal da phangbigani maramasna Wangjing bazar da nauna hangdok chariba Laija fashion haina mingthon jariba marup bisorji ki store da lengsin birakuna adom ga sanaga da apamba makal gi fashion gi polam sing leibi nabagi damak ta khangan jari showroom masing asi khakta hangdok sabani hero kendra gi honorable MLA Dr. Thokchom Radhesam gi loinabi Madam Josilana ribon kak pi duna showroom masibo hangdok pikre aduna mayamna kaubiraganu Wangjing bazar da leriba Laija fashion hariba showroom sida lakpiduna apamba makhalgi polam sing leibina bagi makta khangan jari